mayam irang budi yamna kalli do Echal Nupi si Luhongdouba kuidre haiduna ngasi chak kaujabani yen thongbagi mathelni lan chu phab laite lan marak sida mayam warau biroi akhoi family akhoi father hoi uncle sing adagi brother mayam ma akhoi gi sangoi da chak kauraga chak pijabagi matang ni mayam aiding ngasai hobudagi video si kapa nang hodre ai thaba ma chalubudagi hojik chak thibagi matang yore chak thibadagi adum hojare matheldi nga soibum ga porom ga thongba ma aduga yen thongba ma tawjabani porom thongba du sida laire yam thongba nate koi father ga bachau ga moini hakidani moi yen chade hanoi bagi mayam ngasigi chakouba si yen thongba amadi porom thongba sida father hoi akoi naw ba defferent ma ana muk delhi da changani ma so yauri ni chakouba sida nang leire sida kogi yen thongba mathel sida leire wow sidi yam tasty orani mayam yam haudo maliko mayam sida aina ngasi chakauri sida khoi mayam chak chaminari se khoi gi grandmother gi sahi pharpagi Vrindavan da lai khurumba chatkadaba khoi ima hoi uncle sing ko moisu pulap yauraga chak se punjalaga kaurabani ai mathang makha khapjarake From the lady, koi bachau lady, koi father, then koi kaka brozen, Karabi, brother Subhas, Deben, Nanau, Saitam, then koi Inanupa, Robinson, Komayam. Sango yini chak chari basi. Makha tarak pada nupi singi khang siya mo phajana soholaga mo koi chaba haudore. Nupi sing chaba haure somda Echal Nupi ching silai re Echal Nupi silai Luhongdouba Romila poinu jaubi poina nungsina kaujaba ming koi ima inomja pula mathel si yam hauba mali langi mayam lan chu kalli mayam warau bi yade lan gi su khun ngakpa lepalaitana ngasi su adum chathari kaksinglam khaida mayam ngasi gi matang da kai na ya than nizari channel sibu subscribe like amasung share tobiramo ngasi di kai rasi yai fare